ꯃꯌꯥꯝ ꯕꯍꯅꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯐꯤꯀꯦ ꯆꯦꯅꯦꯜ ꯐꯣꯇꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯌꯣꯜꯒꯤ ꯑꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯗ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 15ꯗꯒꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 38 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯊꯝꯖꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ngasi tangkak su mahausa gumna anumak mes rasi fol dagi haujare haraga mathang manaw naina adumak chathajarakadabani aroibida minna rasi fol lokusagadabani aduga rasi fol khudamaki oina tangkak ani chayolgi oina tangkak ani da rasi fol thamjagani ahan ba tangkak ki oina tang 15 dagi na tang 18 fawbagi ama thamjarakani aduga lemori ba tang 19 dagi na tang 38 fawbagi ama rasi fol sida राशि फल खुदिमकी ओइना करी करी फल लेरी हाइदु खमिनबगी तंजा लोमिनसी लोइना लोइना ना राशि फल खुदिमकी ओइना मागी फल थमजरक मतमदा हक्चांगी ओइना चयोल सिदा करी फल लेरी महिरोइ सिंगिना करी फल लेरी अमदी पाखंग लेसाबी सिंगिना करी फल लेरी हाबदो कुदोल तमजरकदबनी कुदोल तमजगे ngasi जनवरी की तांग 15 दगिना लाकदरिबा तांग 38 फाउबगी ओइबा चयोल सिगी राशिफल कुदोल तमजगे मियंग तामिनसी फरे मैम अदुदि ngasi ki thamjariba chayol ki राशिफल दा पुकनिंग चंगना तामिनबा अमदि मियंग तामिनबगी तंजा लोमिनरसी आहान मसी मेष राशिफल लोकसगे मेष राशिफल की ओइना चयोल सिगी अहान तंक की तांग 15 दगिना तांग 18 फावबगी मनुंगसिदा थबक थोरमदा हैसिंगबो उनिंगबा मतम ओइगदरी वानो ममाई पाकनी लमदा चतकनी अदुगा अनोबो मरुक कया अमसु उनगनी लेमोरिबा तांग 19 दगिना तांग 38 फावबगी मनुंगसिदना सुबु नोंबा करबार तोबा पुंगनि सै तोबसिंगी ओइना यामना कानाजबा तांकक हाबदु ओइगदरी चयोल सिदा मेष राशिफल की ओइना हक्सांगी ओइनदी थोइना काइदबा मतम ओइगदरी अदुगा महिरोइ सिंगी ओइना महिदा फसना चथजबा ngamjaba मतम पीरी लोइना लोइना ना चयोल सिदा मेष राशिफल की ओइना फाखंग लेसाबि सिंगी ओइनदी थुंगना जगनी बृष राशिफल की ओइना अहान तंक की तांग 15 दगिना तांग 18 फावबगी मनुंगसिदा कानादबा मफमदा अमदी मियोई सिंगदा आशा थंबा मांगदुना तोकदबा मतमनी सेक्शन बियो कारबारदा सेल तोंबा खर वाटकनी अदुगा मरी मता युमदा थुंगलबा मतमसु ओइगनी लेमोरिबा तांग 19 दगिना तांग 38 फावबगी मनुंगसिदा लमदा चटपा काइदे पुंगनि सै तौबा साना कोनबगी थबकता मिंचत फंगबा मतमनी अनौबा पाव कया मतागनी वनो मदि सक्री खर थांगनी अदुगा चयोल सिदा बृष राशिफल की ओइना हक्सांगी ओइनदी थोइना काइदबा मतमनी अदुगा महिरोइ सिंगी ओइनदी महिदा फजना चथजबा ngamjaba मतमनी पाखंग लेसाबि सिंगी ओइनदी हाइना सिंगनगनी अहुम सुबदा लौकसगे मिथुन राशिफल की ओइना हान मतंक की तांग 15 दगिना तांग 18 फावबगी मनुंगसिदा फम लेफम होंदो होंजिन तौबा मतम पीरी हाना पंदुना लेखिबा सेल क्यामा थाजदना फंगबा मतम ओइरी अनोबो मरुप क्यामसु उनगनी लेमहोरिबा तांग 19 दगिना 38 फावबगी मनुंगसिदा लौ सिंग उबगी थबकता चौकटली कारबारदा सेल तोंगनी इमुंग मनुंग सेमगत सागतकनी हक्सांगी ओइनदी काइदे अदुगा महिगी ओइनदी फजना चथजगनी हाइबदी महिरोइ सिंगी ओइनदी महिदा फजना चथजबा ngamgani हाबनी पाखंग लेसाबि सिंगी ओइनदी हाइना सिंगनगनी मरी सुबदा कर्क राशिफल की ओइना तांग 15 दगिना 18 फावबगी अहानबा तंक की मनुंगसिदा लेकाई की थबक थोरमदा मतम मांगबा मतम पीरी सेल मखोंग पानगनी लमदा चटकनी पुंगनि सै तौबा ड्रामा यावबा मिंचत फंगनी लेमोरिबा तांग 19 दगिना 38 फावबगी मनुंगसिदा इमुंग मनुंग सेमगत सागतकनी वनो ममाई पाकनी सासन की करबारदा सेल मांगनी फम होंगनी अदुगा चयोल सिदा कर्क राशिफल की ओइना हक्सांगी ओइनदी थोइना काइदबा मतमनी अदुगा
ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗꯨ ꯐꯖꯅ ꯆꯠꯊꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯁꯤꯡꯍ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 25ꯗꯒꯤꯅ 28 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯔꯕꯥꯔ ꯆꯥꯎꯈꯠꯀꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 38 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯐꯝ ꯍꯣꯡꯒꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯐꯖꯅ ꯆꯠꯊꯖꯕ ꯉꯝꯖꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯖꯕ ꯃꯇꯝ ꯄꯤꯔꯤ ꯀꯟꯌꯥ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 25ꯗꯒꯤꯅ 28 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯕ ꯃꯇꯝꯅꯤ ꯁꯨꯕ ꯅꯣꯝꯕ ꯁꯦꯜ ꯃꯆꯤꯠ ꯃꯆꯤꯠ ꯈꯔ ꯐꯪꯖꯒꯅꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯦꯟꯗꯕ ꯈꯔ ꯂꯩꯒꯅꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯈꯔ ꯂꯩꯒꯅꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯆꯠꯀꯅꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯆꯩ ꯈꯔꯗꯤ ꯂꯦꯞꯁꯤꯟꯕ ꯉꯝꯖꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 38 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯅ ꯃꯃꯩꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯊꯨꯡꯂꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯀꯥꯟꯅꯖꯒꯅꯤ ꯑꯗꯨꯒ ꯆꯌꯣꯜꯁꯤꯗ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯕ ꯃꯇꯝ ꯄꯤꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯐꯖꯅ ꯆꯠꯊꯖꯕ ꯃꯇꯝ ꯄꯤꯔꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯃꯇꯝꯅꯤ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 25ꯗꯒꯤꯅ 28 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯀꯔꯕꯥꯔ ꯆꯥꯎꯈꯠꯀꯅꯤ ꯂꯣꯇꯔꯤ ꯌꯥꯎꯕ ꯀꯥꯟꯅꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 38 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯁꯥ ꯁꯟꯒꯤ ꯃꯔꯤꯗ ꯁꯦꯜ ꯆꯠꯄ ꯃꯇꯝꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯆꯌꯣꯜꯁꯤꯗ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯈꯔ ꯊꯨꯡꯗꯕ ꯃꯇꯝꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯃꯇꯝꯅꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 25ꯗꯒꯤ 28 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯕ ꯃꯇꯝꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗꯗꯤ ꯁꯦꯜ ꯈꯔ ꯃꯥꯡꯒꯅꯤ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯀꯌా ꯑꯃ ꯊꯨꯡꯂꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 38 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌా ꯑꯃꯁꯨ ꯇꯥꯒꯅꯤ ꯑꯗꯨꯒ ꯆꯌꯣꯜꯁꯤꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯗꯕ ꯄꯦꯟꯗꯕ ꯈꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯂꯝꯕꯤꯗ ꯈꯔ ꯅꯨꯡꯉꯥꯏꯖꯗꯕ ꯂꯩꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 25ꯗꯒꯤꯅ 28 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯕ ꯍꯥꯏꯕꯗꯤ ꯁꯦꯜ ꯌꯥꯝꯅ ꯆꯠꯄ ꯃꯇꯝꯅꯤ ꯃꯊꯧꯁꯨ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯝꯅꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝ ꯑꯣꯏꯒꯗꯣꯔꯤ ꯐꯝꯁꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯥꯛꯀꯗꯣꯔꯤ ꯀꯔꯕꯥꯔ ꯇꯧꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯁꯦꯜꯁꯤ ꯏꯇꯣꯡ ꯊꯣꯡꯕ ꯋꯥꯠꯄ ꯃꯇꯝꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 38 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯁꯦꯜ ꯌꯥꯝꯅ ꯆꯠꯄ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯝꯁꯨ ꯌꯥꯝꯅ ꯆꯠꯀꯅꯤ ꯃꯔꯨꯞ ꯌꯥꯝꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗꯤ ꯉꯝꯒani ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜꯁꯨ ꯈꯔ ꯈꯔ ꯐꯪꯒani ꯑꯗꯨꯒ ꯆꯌꯣꯜꯁꯤꯗ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯕ ꯃꯇꯝꯅꯤ ꯃꯍꯩꯗ ꯍꯥꯏꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯑꯇꯟꯕ ꯐꯥꯎꯕ ꯃꯇꯝꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 25ꯗꯒꯤꯅ 28 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯃꯔꯤ ꯃꯇꯥ ꯂꯥꯛꯀꯅꯤ ꯌꯨꯝꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ ꯋꯥꯅꯣꯝꯕꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 38 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯆꯕ ꯉꯝꯖꯕ ꯃꯇꯝ ꯀꯌా ꯑꯃ ꯂꯩꯔꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯇꯣꯡꯒꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯥꯟꯅꯖꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯨ ꯑꯃꯗꯤ ꯈ꯭ꯋꯥꯡ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯅꯤ ꯆꯌꯣꯜꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯃꯌꯥꯏ ꯑꯣꯏꯅ ꯆꯠꯊꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ ꯑꯗꯨꯒ
pakhang leisabisingi oinadi tungnagani. Asumna mathang asi Kumbha Rasi Phol amuk thamjage. Ahan matang kakitang kun manga dagina kun taret fawbagi manungsida lamda satpa kaidaba matamni form hongdo hongjin tawgani. Wanombat sakri thangna mamai da mai pakani. Anoba nuwaiba paw kaya matagani. Mingona leikiba sel fangani. Lemori batang kun ipan dagina tang kun trama thoi fawbagi manungsida pungni sei tawba sana khonabagi thabakta mingchat phangba matamni. Adubu imung manung singi oina di semgat sagat jaba ngamjaba matamni. Anoba marup kaya amasu unagani. Aduga sayul sida Kumbha Rasi Phol gi oina haksangi oina di thoina kaide mahiroi singi oina mahida mayai oina sathajaba ngamjaba matamni. Adubu pakhang leisabi singi oina di thungnajaba matamni. Asumna sathajariba sayul sigi Rasi Phol sigi kudol sigi aroibada Meena Rasi Phol ni kudol tamjarkadabasi. Meena Rasi Phol gi oina ahan matang kakitang kun manga dagina kun taret fawbagi manungsida anoba nungaiba paw kaya matagaduri. Tabak phangba lan phangba oigani. Aduga lamda satpa thoina kaide. Imung manung semgat sagat kani lila drama yawbusingi oini amna minjat phangjaba matamni. Adubu lemori batang kunipan dagina kontra ma thoi fawbagi manungsidadi sasan gi karbar tobiriba singda yamna sel mangba lottery yawbusu sel mangba matam oigaduri. Section view mari matati amna sawgani. Imung manung mi masing hengalakpa matam leigani. Aduga sayul sida Meena Rasi Phol gi oina haksangi oina di thoina kaide mahiroi singi oina di mahidi amna tanma matam oigaduri. Aduga pakhang leisabi singi oina di thungnajagani. Asumna thamjariba sayul gi Rasi Phol gi ngasi gi tangkakta ngasi tang kun manga dagina lakaduriba tang kunthra mathoi fawbagi oiba January tha sigi aroiba sayul gi Rasi Phol haijaba tare. Matang aswaida tension janabagi tanjada lojage loiba fawba tabiriba amadi miyeng tabiriba sing khwai khurimakpo channel sigi maikedigi nongkhai letana thagasaba phoknosari haibu wafamya thamjaraga punumapu amukasona ikokno khurumjari kanglai fakna yai fare.